ꯌꯥꯝ ꯅꯤꯡꯊꯤꯖꯩꯀꯣ ꯍꯥꯏꯌꯦ ꯀꯥꯏꯗꯩꯅꯣ ꯅꯃꯥꯟꯅꯕꯤꯗꯣ ꯌꯦꯡꯒꯦ ꯏꯅꯥꯎꯅꯨꯄꯤꯅꯤ ꯏꯃꯥꯟꯅꯕꯤ ꯅꯠꯇꯦꯀꯣ ꯐꯖꯩꯀꯣ ꯗꯣꯛꯇꯔ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯂꯥꯛꯀꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯖꯥꯔꯤꯗꯤ ꯑꯣꯏꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯀꯩ ꯂꯝꯗꯩꯅꯣ ꯁꯣꯝꯁꯤꯕꯨ ꯗꯥꯏꯃꯣꯁꯦ ꯀꯥꯔꯟꯗꯤ ꯍꯥꯏꯆꯦ ꯍꯥꯏ ꯖꯣꯏꯟ ꯇꯧꯒꯦ ꯉꯥꯀꯣ ꯉꯁꯤꯗꯤ ꯇꯧꯔꯅꯨ ꯀꯣꯟꯅ ꯇꯧꯔꯁꯦ ꯀꯣꯟꯅ ꯊꯥꯃꯤꯟꯅꯔꯁꯦ ꯌꯥꯝꯃꯟꯗ꯭ꯔꯣ ꯍꯦꯟꯖꯥꯡ ꯑꯗꯣ ꯅꯪ ꯏꯪꯅ ꯈꯨꯐꯖ ꯑꯃ ꯑꯁ ꯈꯪꯗꯦꯗ ꯅꯪ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯃꯅꯤ ꯌꯥꯝ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯅꯪꯅ ꯌꯣꯡꯆꯥꯛꯀ ꯆꯥꯔꯗꯤ ꯅꯣꯏ ꯂꯩꯀꯥꯏ ꯃꯤ ꯑꯃ ꯄꯣꯛ ꯂꯩꯕ ꯌꯥꯔꯝꯃꯔꯣꯏ ꯏꯁꯃꯦꯜ ꯃꯅꯝꯗꯣ ꯑꯩꯅꯣ ꯆꯥꯗꯦꯍꯦ ꯆꯥꯏ ꯑꯗꯣ ꯆꯥꯔꯁꯨ ꯃꯌꯥꯝ ꯆꯥꯗꯦ ꯃꯔꯨ ꯑꯃ ꯑꯅꯤꯗꯤ ꯑꯗꯨꯝ ꯆꯥꯕꯅꯤ ꯃꯤ ꯑꯗꯨꯗꯤ ꯀꯩꯁꯨ ꯈꯨꯗꯤꯡꯃꯛ ꯀꯥꯏꯗꯦ ꯃꯤ ꯌꯣꯡꯆꯥꯛ ꯃꯔꯨ ꯆꯥꯕꯁꯦ ꯑꯩ ꯑꯃꯁꯨ ꯍꯥꯏꯕꯤꯒꯦ ꯃꯣꯏꯁꯦ ꯐꯖꯅ ꯇꯥꯛꯈ꯭ꯔꯒꯦꯀꯣ ꯉꯁꯤꯗꯤ ꯑꯩ ꯍꯥꯏꯒꯦ ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ ꯌꯥꯝ ꯀꯥꯟꯅꯕ ꯐꯪꯒ꯭ꯔꯖꯥꯠꯅꯤ ꯈꯪꯕ꯭ꯔꯥ ꯅꯣꯏꯅ ꯌꯣꯡꯆꯥꯛ ꯃꯔꯨ ꯆꯥꯕ ꯃꯇꯝꯗ ꯏꯀꯥꯏꯅꯔꯤꯁꯤꯡꯗꯣ ꯈꯪꯕ꯭ꯔꯥ ꯑꯩꯗꯤ ꯏꯀꯥꯏꯕꯤꯗꯦ ꯍꯥꯏꯕꯗꯤ ꯆꯥꯕꯗꯨꯕꯨ ꯆꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯕꯗꯨꯗꯤ ꯉꯝꯗꯦꯀꯣ ꯑꯩ ꯍꯧꯖꯤꯛ ꯏꯔꯣꯝꯕꯗ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯃꯇꯪ ꯆꯥꯏꯕ ꯍꯥꯏꯗꯤ ꯆꯥꯅꯤꯡꯗꯦꯕ ꯍꯧꯖꯤꯛ ꯁꯤꯗꯣ ꯀꯩꯁꯨ ꯄꯥꯛꯅ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯃꯌꯥꯝꯕꯨꯗꯤ ꯆꯥꯗꯦꯀꯣ ꯑꯗꯣ ꯑꯃꯃꯝ ꯆꯥꯕꯗꯤ ꯌꯥꯝ ꯐꯩꯌꯦ ꯆꯤꯟꯖꯥꯛ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯃꯥꯒꯤꯁꯨ ꯑꯐꯕ ꯂꯣꯏꯅꯃꯛ ꯂꯩꯕ ꯑꯩꯈꯣꯏꯅ ꯍꯦꯟꯖꯜꯂꯒꯕꯨ ꯐꯠꯇꯕ ꯑꯣꯏꯕ ꯋꯥꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯆꯥꯎꯋꯣ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯣ ꯑꯐꯕꯗꯤ ꯇꯥꯛꯇꯤ ꯉꯥꯡ ꯂꯣꯏ ꯇꯧꯋꯦ ꯀꯩꯅꯣ ꯑꯐꯕꯅꯦ ꯀꯩꯅꯣ ꯆꯦ ꯆꯦꯁꯦ ꯀꯩ ꯂꯝꯗꯣ ꯑꯩ ꯂꯝꯁꯥꯡꯗꯒꯤꯅꯦ ꯅꯣꯏꯕꯥꯏꯅꯤ ꯀꯔꯤ ꯂꯝꯗꯩꯅꯣ ꯂꯝꯁꯥꯡ ꯍꯩꯕꯣꯡ ꯄꯣꯛꯄꯤ ꯃꯅꯥꯁꯦ ꯗꯣꯛꯇꯔ ꯑꯣꯏꯒꯗꯕ ꯃꯤꯅꯤ ꯆꯦꯁꯦ ꯀꯔꯤ ꯂꯝꯗꯩꯅꯣ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯀꯣ